Online Manipuri Kuki Pao Miyeng Tabiri Pumna Puthoi Laishramna Kurumjari Ahanbada Maroiba Pao Rongmei Areadagi Komsing Chatkhigadabani Haiba notice handokre. Rongmei Naga Youth Organization RNYO gi President na khuyek piduna Rongmei Naga Areadagi Komfuru ki mioising pung nifunipan gi manungda chatkhinaba pikhiba quit notice communal harmony gi yenglaga handokle haidi Ichum Kom Kairap Village Authority na Rongmei Naga da maral siduna press ta thokiba cherol amaga mari lenana Rongmei Naga Youth Organization na pung nifunipan gi quit notice adu pikibani Ichum Kom Kairap Village Authority ki maikaidagi Rongmei Furuk ki naha kayana namduna khul asida makhoigi monolith ama yungnaba thaurang tawre haina tha asigi taraga nipalda press ta thadorok cherol amada phongdokhibani Ichum Kom Kairap Village Authority na thokiba cherol adubu tha asigi taraga mapalda amuk Rongmei Naga Youth Organization gi President Richard Kamai na thorokpa cherol amana Komgi wafam adubu akanma mawongda kandem tawbaga loinana pung nifunipan gi manungda Rongmei area da lairiba Kom Furuk ki mioising thadokna chatkhigadabani haina khangankibani Rongmei Naga Youth Organization na quit notice thokpagi wafam social media da thengnarakpaga loinana Kom Furuk ki apex body ama oiriba Kom Union Manipur kumna Rongmei Naga Youth Organization gi wafam adubu pendaba amadi yaningdaba phongdokhibani Ichum Kom Village amasung Rongmei Naga community anigi marakta yetnaba lei haibagi wafam kumna khangba leite adubu Manipur da punna khundaminariba tongan furuf singi interesta RNYO gi wafam adu handokpinaba appeal tawrakhibani Hill Area Committee ki WARF Yaningde MNYO Manipur Naga Youth Organization MNYO gi Information and Media Wing na ngasi press to thadorokpa cherol amana haribadi tha asigi taraga marida Hill Area Committee HAC gi Chairman na Dipu Gangmei na Autonomous District Council ADC gi Caretaker Chairmanship lauthoklaga ADC gi election pangthoktriba phawba ADC gi temporary committee semkhiba resolution adu yaningde masi democracy bu violent tawbani haina MNYO gi cherol amana haidi cherol aduna makha taribadi ADC na lokhiba resolution asi democracy gi grassroots level hakthengna na violate tawbani Constitution gi Article 371C gi makhada chumna tawbiyu masina khudong thiningai oirakani ADC na lokhiba resolution asi yamna kiningai ni maram asina anauba committee asida yawgadawriba singna kari tawrakani haibagi mipaiba poi State asigi Constitution gi makok oiriba Manipur gi Governor na hiram asigi matangda yengsinbiyu haiba wafam kaya MNYO gi cherol asina phongdorakli Editorial kalamo kangla pawdagi lakhotjarke Irangi WAROISIN purakpa ngamdabagi maram leifam thoi Manipur da hojik thokliba Irang asigi WAROISIN purakpa amasung puraktaba haibasi central government gi makhuta lei central government na political gi lautunaba leitana WAROISIN puraknaba thaurang lokhatuna achumba wild chathaba matamda leibaki apunba saktam thugaina balandarakliba illegal immigrant chin Kuki terrorist sing khudakta laksinba amadi makhoibu faraga maramdamda halankhiba amasung maralgi matung ina kaisum sang jailda thamlabadi Irangi WAROISIN purakpa ngamgani tha tara taret mapung faraba Irang asigi WAROISIN purakpa ngamdana leiriba asigi nungi oiba maram ama leifam thoi WAROISIN purakpa ngamdabagi nungi oiba maram kana amatana khangba ngamdrabasu central government gi luchingba singnadi khanglamgani Myanmar gi khulai paiba lalhoba singa India government ga suspension of operation su sign tawnaduna Manipur gi chingi mafam singda makhoi gi designated Komsing hangdoktuna thamli makhoi sing aduna su gi ground rule thugairaga mitei miyam gi mathakta nongmai bomb kaptuna maitai singbu hatpa amadi area domination chathabada central government na matam chana laksinaba honnadabagi maram karigino haibasini Amaromdana karigidamak leiba anigi marakta leiba buffer zone gi thausil chathaduna terrorist singbu central force sing na ngak senduna thamlibano haiba wahangi paukhum central government na tanakana amatana piba ngamloi India gi ngomkhai ngagliba Manipur state ni state asida illegal immigrant chin Kuki jo terrorist sing landa duna chahili sing manga henbagi maning tamba leiba oirakhibagi aiba puari leiriba Manipur gi apunba saktam thugairaga state asigi manungda Kuki nation semnaba war crime chathabada central government na free thaba haibasimak nungi oiba aronba agenda leibadagini haibada haimanba thoklaroi India government gi luchingba singna masagi state Manipur gi apunba saktam ngaktuna thamba pamlabadi landarakhiba foreigner chin Kuki jo singi mathakta military operation chathaba thoktabra India government na landarakhiba terrorist singa aronba agenda leibadagi Irang asi loisinaba hotnabagi mingda manung lenba thawong chathaduna leirakhibadagi loikham naidaba wathok ohelakhibani India na Manipur bu 1949 da namlo losin khiba matamda Yanawa Major Agreement Sahi taunakhiba matamda yaukhiba hiramsing adu ngangna chatpagi mahutta ona tainaba romda miramgi khunek terrorist sing sizinaduna apunbagi saktam thugainaba
lalong chathabagi mahut Manipurgi yelhomisingi mafamda minungsigi miyengda nungsi chanana loinabana Indiagi apunba saktam chetsin hanba ngamgani India government na namduna munbikhiba Manipurgi apunba saktam amuk hanna machetana thugainaba hotnaba tarabadi tunglam chatta nakalanigi marakta mari tatnabagi fal phangba natana afaba fal phangani thajade India gi lengakpasingna miram macha bu khulai oina sijinnaraga masagi state ta miram macha sumna hotnaba tarabadi malemgi leibaksingna India gi luchingbasingi politics amotpa dirty politics oina lawbada natana khwaidagi chawkhataba leiba ama oina lawnarakani India gi culture da tongan tongan bakanglu ki culture Christianism amadi atai achawba lining na Hindu singda landa duna leibak singi culture bu makhoi gi khubam nungda paishin naba hotnaba leptri Hindu kaya Musalman amadi Christian onthok hankhibagi wathok lairi ngasi su lepa leitena chatharakliba religious warfare gi cherakta Manipur gi sanamahi Vaishnavism na masing henbalamdam asida illegal migrant Christian chatpa Kuki jo narco terrorist landargliba asida India government na tubina election ba haibasi yeknaba masak khangdaba amadi furup asigi apunba saktam kaikhibada karisu akaiba leite haina lawba tarabadi madu oijaba fangnaba hotnabada apunba India gi saktam kahenkhibagi maram oirakpa yai India government na hojik tholiba Manipur gi irang tangdu leita handabagi maikaida khumang chausilei Naga Kuki maitegi MLA minister sing puna wari sanare haibagi Kuki singna nongmai bom kaptuna attack chatharakhiba asina wari sanaduna watho asigi waroisin puraknaba hotnabada yanaba purakpa ngamdrabadi kari tharang lokhatpam thokpagi haibadu India government na miyamda khanganpham thoi